नुसीरब इचिल इनाउसिंग ngasidi aikhoi Hazrat Fatima gi tasbih haibwari asi punna taminasi awaiba mag nupi singde din gi apamba leiraba aduga afaba thabak tawningbagi maichak chelabadi makhoi gi macha masu singda madugi mami tab haibasi tangai fadrabani masigi ona tainabada aikhoi gi matam asidadi angang singbu din gi mayokta mami tarkadaba natraga yamdrabada din gi maikaidagi komthokadaba mafam singda thamnari asumna nawriba angang singbu bedin gi society marakta thambikhrabadi karamba machu churakpham thoki haiba adudi phongna leiraba wafamni Hazrat Ali radhiyallahu anhu na mahaki shagird amad hai aina hangwandu huzur sallallahu alaihi wasallam ge khwaidagi achanbi amasung khwaidagi hena nungsibi majaibe ma Fatima gi wari tahanbiura Sagird aduna tahan binaba darkhas tawzabada mahakna hayrami Fatima radhiyallahu anha masamagna sakri takba maramdagi mahaki makhud hayrami makhud magna sawangi khawdi ising yanduna puba maramdagi thabakta thawrigi mafamdu khamduna leirami yum taiba amasung sumsit sitba maramdagi mafi marol sing molammi karigumba khongpham amada huzur sallallahu alaihi wasallam gi manakta sebaroi nupa masa sing amasung nupi masa sing lakduna leirami matamduda aina Fatima da hai nahaksu huzur sallallahu alaihi wasallam gi manakta chatlaga yum gi thabak tharada mateng oinaba sebaroi amatang nizaru chalu mahak huzur sallallahu alaihi wasallam gi manakta chatkhi adubu mahakna yaukiba matamda huzurgi manakta mi yamna leirami maram masina miyam dugi mamangda haigadaba adu ikaibadagi haiba ngamdaduna halakhi mathangi numitta huzur sallallahu alaihi wasallam masamak aikhoigi yumda lengbiraklaga hanglammi Fatima naha ngarang kadigidamak laklambano maduda sumhak ikaibadagi tuminna leirami aina hangatsai ya Rasulullah Fatima si sakri takpada makhud haire ising honbada mathba khamle yumgi thabak thara suman badagi luna leiba ngamdre aduda aini ibngogi manakta minai nipa amadang bibinaba haiziru chatlu haina thakibani riwayat kharadana sumna lagi madudi Hazrat Fatima masamang hangachaki ya Rasulullah ay amasung Ali radhiyallahu anhu aikhoi anigi famung amakhatangni madusu yaw amakhakki mawunni ahingna madu tharaga hipnai aduga nungthildana safam oiduna sajig hablagu utbijanai huzur sallallahu alaihi wasallam na takpikhi ibema sabar tau Hazrat Musa alaihi salam amasung mahaki nupi makhoi ani makisu sahi tara fawba famung amakhakta leirami madusu Hazrat Musa alaihi salam gi zubani ahingna madubu famung oinarami aduga nungthildana furid oina litnarami nahaksu migi mateng laudaba tammu amasung Allah bu kiyu Allah gi farasingbu pangthoku aduga yumgi thabak ingkhang su tattana pangthoku aduga tumlamdaida subhanallah kuntrahum doirak alhamdulillah kuntrahum doirak aduga Allahu akbar kuntra marirak solu masina sebaroi thambadagidi hena fabani Hazrat Fatima radhiyallahu anha nahgatsai ay Allah amasung mahaki rasul razi tawzare haibadi Allah amasung mahaki rasul sallallahu alaihi wasallam na ay gidamak pambiriba adumak isana yazare masini sangsar ani makining thau amagi macha ibe magi wari aduga ngasidi aikhoi gi nupi singna paisa ani khatang paibada yumgi thabakti hairunu masamaki thabak phawba tawningdre iru sang amasung letrin sang nabagi damakta ising pu phawba sebaroi singbu puhannaba hotnarakle